ngasi July gi tang kunthra da thokiba thodok athok sing gi matang da phongkiba numidang waram gi pause sing da gi maroiba khara lokacharaga Manipur Circle News ke mai kai da gi myang gi damak ta paudam jagi ahan bada paujel news service da gi lokachari kuki MLA tarana singna bangam laga Chief Minister na lusing pa MLA singna tu soliba kari gino patok chage tamina se Manipur da gi tongan ba lengak ama phong na taliba kuki MLA na center lengak ka phong na singna bangam laga Chief Minister N Birena lusing ba lengak asigi Minister MLA singna tu sona lairiba asi kari gino hairi Manipur da tangdu leitaba punsi purakke hairabati Assam Rifles athupata lauthokhtuna mathong hoktaba kuki terrorist sing takthokna ba state amadi center na honagada bani haina munupi khunai maira paibi liwabo kulmakhong amadi hairangoi thong maira paibi gi ima singna pendaba phongdokre Manipur Press Club ta ngasi pangthokpa paumi singa unaba amada nupi khunai maira paibi gi advisor ke ai Sasimukhi na hai kuki MLA tarana Prime Minister amadi center gi lusing basing unaduna wari sabangami adubu double engine gi lengak ni hairiba state asiki Chief Minister N Birena lusing ba BJP gi Minister MLA singna kayarak hanna unaba phangdriba asi karigino Manipur da laiba National Highway sing aikoi gi nataba ga sab manare kuki amadi atopa furup ki mio isingna makoi gi apamba phangnaba honabada lamdam asigi myamna awaba kaya mayoknari lamdam asigi myam ngak senaba lairiba Assam Rifles na kumhai oina yengli makoina kuki terrorist singi maikai da phong na lepli haiki makhataba pawse pawnil khon pawse de gelokasage Ching Ningkhaibada mama macha leikhidre mapana aruba fivam da sokpadagi hojik laikannari pathok chage taminase haukiba nongmanini asigi lamdam asigi singi sarukta akanba nong chuduna Ching Ningkhairakpadagi sahi noriba angang ama yauna apokpi mama su leikhidre hairi apokpa mapa hojik aruba fivam da soktuna laikannari hairi laibak thiba thodok asi ngarang nongai matungda Tamenglong district ki manung sanba Tabanglong Ward number ahungi mafam amada thokibani leikhidraba sing adudi dongjangdang kamai mapuroibagi ming ringsinglu kamai amadi masanupa makoigi masanupa soyangam kamai ni makoi Tamenglong Ward number ahungi dimthalen dagi ni hairi thodok aduda ringsinglu kamai sokpadagi Imphal gi hospital amada pukatuna laikannari mahak Manipur gi police ki constable ama oina Tamenglong district headquarters ta posting tabani hairi laibak thiba thodok aduda leikhidraba mama macha adu masagi khul tabalong da puduna aroiba mathomangam pangthoklagani thodok adugi matang da Chief Minister Nungthombam Birena awaba phongdorakli Chief Minister Nungthombam Birena social media da thagalakpa post amada hai Tamenglong district ki manung channa dimthalen khulda Ching Ningkhaibadagi mama macha leikhidaba du laibak thibani makoigi damakta awaba phongdokli amadi thodok aduda soktuna laikannariba ringsinglu kamai mathau taba anai layengi khudong chaba phanganaba khongthang lokatle hairi nakalamoromda tongjai maril rota leiba khopom amasung rengpang anigi marakta Ching Ningkhaibadagi hojik lambi phaunaba ngamdana leiri Imphal Jiribam National Highway gi rengpang amasung nungba anigi marakta so chauna Ching Ningkhaibana lambi phaunaba yakhidre hairi masigi mathakta sinam khul manakta so landslide toktona mafam adugi khunja singda chauna khudong chada pamayukna halle Ching Ningkhaibba mafam sing asida heavy machinery sing sajanaduna lambi sengdokpagi thabak kanna chathari